Mama, nangi ning basidadi ai thungan gani nangai ba masak angki drabi ai mama na chabu chanabi ko na chana mai pak lava matamda mama gi minokda manglan da oirabasu amuk da wan bi ko mama mapi du dei thoktuna rasta call to gitaram-badu toktuna magi che sang sing du yingdi nongaladuna lanchen ba pochai lairaba matung famlingai rasang dei kaino yam leram leda bye nang lakpa fari chango famlo ras famdana kai lege sande da deli da changani bai asuk thuna kai lege bai ai ko singini bazam na khudak da pau pirapani yam fari ne de as hana haib sunade kai chaninge kem chaninge da nangdi amadu ga kai hainare ai nabu khangnare dana hayeng sila ke haki bani chalu sidana lanchen baharangna hayai ras ngakna kaino nangi una bajat padawna adu harawi-dana makok paidana as nangsu sum haibani ba ras sangsilakduna ngaiko thoibiduna kamdau sige nungaite pauduni phabuyudana sugadai as oirida bada toksida ras bisum sulov kaigi oridori bano henmali ni odba nang nongmadi soidana warkinino as bye nangi sideba tungi musibu kanana haiba ngamge as ngakna ba ngamjadi da nangi sidi fare hayeng si salurasi kai wali rushin birake adu dressing do ayam da toro nang sunu ngai ba thabakti harakte ne namidang ki madamni thoibi rasta call tori hello thoibi chak charawa chari nangdi chadri chaning da dana chadri lanchen bagi pawong tabro thoibi lang tak nana kai fawno ai di ta dine mage UPSC gi coaching taruni hai karon kanda chani hai ga handaki sunday da chatani habni handaki sunday da haiba mane yam phai mai pangla posoisano nang suwis faudi bibi khodana pidi yam pininge adu bi kai ras aina da mangoda dam yepira ba khangde kaigino nana du hanthari dubo ras ai vi am taw ngambi oina ukini karigina aina mabu asunu siriba adu vo egi tawsa mana de angawi di haina khalamgani ko karigi khandoino masumini nongma natraga nongmadi khanglakigani madugi thajabadi ai mangkrada adevu egi nushibadi munaidana ademak laikhragani fanglarai khanglava aigi nushiba nusikini thamoisinadi yam henjanasu khanuse ai thajai nongma natraga nongmadi soidana khanglakini haba aisu thamage lansenbagi number dudi tharamlage nana paw phoningba phoningdaba dudi nangi apambane ras phone thamduna lansenbagi number du tharami number adu munna yengduna nofet yengjaram tawge haina dal tawjari tawwangamda fatkatuna thongnaw mayada thokja thokliba tha samagi mangalbu yengjaduna lan chakki gadaraba inaktagi lakhi gadaraba ko tha samabu yengja ita karigino aina ngasi thamoisida asu warakliba mana chalani tabada inaktagi lakhi bagum khaliba karigino mapi ira chenja lan ngamne egi thamoibu phasenduna thambibana aina famda wahai ama haiba famngam jeko ai viam tongam bitarabo bachin ani de chaksinaduna masipumnamak nangbu nusibana niko nangna egi asa oisaningban aniko karigino aina nangbu asuk nusiriba karigino lan hayo somda salan chenba hiplambadagi phone da laktokduna laija da call tawi laija lairi ingduna lairambani phat khamjinduna hello laija kaidarige lairi mamit khamjinduna makhut namana makokta thajinja nate
tumba nade phamiye marai tali tali harakpa matauda lanchen ba nokfet kaidore adu fingiduna kem tawdeda ai lai padi ai di hangso hangkidana as lai sama kutu kin kana tasinduna ai su kem haidi nang ta hawbra nangbu lai padi dai ai di hai kide ko kai di tarmino ai kem so hai dana oi haidi kaidorige ai lai padi hoi ne padi ne hausikti kaidorige ba kem tawde sum phamini hayengde minaga raska thenani haine lakni hai minana mathanta chatpa talena ai horambani lanchen ba wada tabada harabunadi loiri ai sulakadabani tanbro laija harawna adoi di tanbideda dayardi ai sulake lanchen ba nafe tawjai laija haige hairaga ikaina machindo mensinjaduna lei nangai janinge leibirage thamoi lanchen ba ngakna kaya sapot lege adudi amta taji laija ikaina dada khangdi minana haina haibani ai thamage laipage wa ka ngangba nanghaude fatkakhi lanchen bade nakfe tawna phone do yengduna onthokna mangau thidago samda salaija phone do yengduna machin tum thokja ai gi sensa laibak daga tharadi nongan baga mahiyani ngahakta iren chana wari sana tawse hey sor pilo ko nang nongaladuna haina khiba matongina lanchen ba amadi ras tholakli lanchen ba kari do khamduna ngaram rasna os thi ingazida kairege laijiga sabu ki telebi khige ras ngakna adu koina rabo mo koina drade asapo pizza yade habro asapo khara leiduna gari da thogdoraki ngahaki matung makhoi si yoraduna ras phone to thokduna mina da call tawi minana taras kai lege bazar le chakthek pe nang di kai no chenglok saktam do uning manai khawlang ni ne lanchen ba tawri ba matau du ubada na fe tawna ada ba isu khara khan na faida mina na fet ikai da malik ha choy megi ma pokuru bro kai gi en ikai de ba adu kai lege khoi di lakai pat manung da lei chang o ras ngakna kaino kadai wai da lei ge duna mo lanchen ba da onjin duna bai nang lakai pat ki mafung khang bro ming da ni ta ba kai lei ge du ba ras na ye ai ngo dam hang jilo minana as khara hai gelo chinga ma karang ni mingon da hango lambi da asum haijara ani ipa ibungo gu leiri hoida nungsibiya aina ngamnaba hera nupani thamu phone thamkraba matung mina nafe tawna aidi darasa sum nungsiri kamai tawni khangde khoi koina amka su koini le lai sangakna aduna am kai haiba mina haine nupasa koina koisilak boring am oy atopa koining e hai adu tawdana ba koina nauna koiradi atopa koining dredana darastum koiredana adudi thamoi singdaba mitana ni kaino madunane cherurega halega tawnaise aikoina faringai nupa farakani nupasa nupi dugi matungin bani mina ngakna kaino kaidini nangna asu khamnaga hairi isina kana koirage aisu koithadorabani kaino ado aidi punsigi araibo oina koiningo phai horen da lanchen bada haibirage johe yar mi isan haijadorni tungdagi rasna kaino nasan haijadoribo laija khangpri khangna dada nati mina noktuna kaino masam sanarambane lanchen boy su famtarai kayam kuregi laba mina na khumgena maya ka thokli laijana nya oiri nang hori matagum phat haiki pakhum phawdi thui ha rasna janabya law asoida nushi wari sarsi mina sugatuna as mai de idi kai romance no khangdi haire khini nangsu law
Sidai hen rakang ponte. Minagi makut ta paiduna puki laija nafai tauna acha dhara se yam ngamme nanjen bana sibungam bako bro atopana pigi khudang pairadi khudakta ifa ibunga police pairak makutna pairakpa khawdubi laija ngakna kainu sibudada bomna di pahagano azapone laija harau jana laujai nanjen bana chaning ba yawbri ngara hangba su haramde laija khawduda yengduna hu oirasu chaning le loina mamit lauthoptuna adu faudi pijaroida as aigi jinsidiba matanta murum sonduna dadana asuk pijaningdana leklaga loi chaninge haba nanjenba akoibadu yengduna mafamse yam phajai aidi sumainaga phajarni thajade phajai dada malang magi sahumna laizagi samlangda yerabada makutuna khongkatnaba hotni adubu maithongda taribadu helaklabada lanjenba khantharuba tawda khanghaude laizagi maida tarakliba samdu haigatlui laijasu lanjenbabu thawai tan yengjari lanjenbasu laizagi inglabi maithongbu yenglui ngahakti mabani mikka michana ngihak yengni lanjenba nafe tawna makuda thangdaraktuna laija nangda dada warobra nangi fajaraba maithongdo samduna khumbudo nungaita tawbane laija masamdu punjinduna yaraba ado kainam hange lana lawadra laurida hango nangi khangnabuga leibro leidi dada khanjabade lanjenbada munne yenglaktuna lei khanjabadi kuidri kanagumba amabu thainarubadagi ningsiba masakang le aduba amusu kijai inaktagi nafigadra khana laiba faba misaktubu khangzaba yagadra ngasidi tale ado yam nakna lei nangnena thoe hairadi nathun thang kai chengkini laija machinda murum soli ado dada di khangnaba leibra nana pirakli papa kumdamangni adubu ai matik chawa mi ama oijibukti phongdoklare khale laija nungaita mamit mana faktoktuna kaige mamada aina taibungsida khongdarakpa numit aibu masa uba phangda leikidra hai mapi ira jelai nungaiba masa khangkhidraba mitlu pirangtana mahaki pusi oike aigi damak mamana punsi ka thoklamane mamagi laman sindri karigumba masigi lambida khongdarabadi tamba ngamde adun ai mama papagi aningbasa asidadi thungangi khale laija mathaidi nungaijade adebu chimbaldadi mama nokladuna kana honokadada oigani haina su thajai lanjenba laijabu nungsina yinglambadagi kawe lawliba sandesida ai delhi da changani aha asuk thuna kaidoba aisuna handa khangbani chahi kharadi tholara laija mathai nungaita tamina lekhi lanjenbasu laijagi matau otkiba maong mayamduna mabu nungsijai haibu khangi aduga ina thoroklaba matung aigi thamoida phumduna thamliba mabu nungsibasa phongdoklani aduga papa thaduna aigi punsi khongloi oirani dadana nushibiriba mahakta laibak yam phaiko manasu aibu nushibiribada aigi laibak fabani mina fat changlaktuna famthai nuksinai se noira khoira khangdeda sina romance ni kaina imana popadagi tadri saireng ido mi se aina koileri laijaga lanjenbagadi nakfai tawna yengni rasa changlaktuna nangbu thengli halage haidane halase lanjenba phuk hagutuna lao thilamage asumna laija hoibu thinbirai moigi thongal yorba matung khamduna rasna yorine minana yawjare laija nungaita garidagi hekum thabaga lanjenbana laijabu nungsini yenglaktuna laija phajna lemko lanjenbagi wahaiduda ras ngakni yenglei
Laija thamoidadi haraujai adubu nuksiba mabu urare khanbada khamjaningi khamjabadi ngamda tablakna dadasu mafamda tekta kaidana yawiyugo dadana pamjariba aduma thangboisanu ado aina hairambada muna wakal thadauko nuksiraba khonjalda chadukige Lanjenba hoi gari mamai leithoktuna thauki Laija chakriba maikaido mitlu pirang ihauna ningamda yingjaduna lehawi